ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯡꯐꯝ ꯁꯪꯕ ꯍꯥꯏꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯐꯨꯝꯕ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯎꯊꯣꯏꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯜ ꯑꯗꯨꯗ ꯉꯪꯈꯠꯂꯛꯄꯅꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯍꯥꯏ, "ꯈꯨꯕꯥꯛ ꯏꯁꯩꯔꯣ ꯐꯝꯁꯛꯂꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯁꯛꯀꯠꯄꯤꯔꯛꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯑꯩꯕꯨ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯤꯟꯕ꯭ꯔꯥ ꯀꯀꯥꯏꯗꯅ ꯊꯤꯔꯨꯕꯗ ꯆꯨꯝꯗꯧꯔꯤꯕ꯭ꯔꯥꯕ?" "ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯗꯨꯅ?" "ꯑꯣ, ꯏꯁꯩ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯃꯈꯣꯏ ꯃꯄꯥꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡ ꯀꯥꯏꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦ." "ꯅꯨꯄꯤ ꯅꯪ ꯑꯃ ꯅꯊꯧꯗꯤ ꯏꯔꯩ ꯍꯦꯛ ꯂꯩꯇꯈꯩ ꯅꯪꯉꯣꯟꯗ ꯀꯅꯥ ꯇꯥꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥ?" "ꯍꯣ, ꯃꯃꯥꯡ ꯊꯣꯛꯏ ꯏꯁꯩ ꯉꯪꯂꯝꯅꯤ, ꯃꯅꯤꯡ ꯊꯣꯛꯂꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯛꯂꯝꯒꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯣ? ꯏꯁꯩ ꯁꯛꯄ ꯉꯪꯕ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯁꯤꯜꯂꯦꯍꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ, ꯏꯁꯩ ꯁꯛꯄꯒ ꯁꯛꯄ ꯉꯝꯂꯣꯏꯗꯧꯔꯤ." "ꯑꯣ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯊꯤꯡꯕꯤꯅꯕ ꯌꯥꯝ ꯂꯩꯔꯕꯅꯦ ꯅꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗꯅꯦ ꯇꯣꯛꯆꯍꯧ꯫ ꯉꯥꯏꯈꯣꯅꯦ, ꯍꯟꯗꯛ ꯃꯔꯛ ꯃꯈꯣꯏ ꯃꯄꯥꯅ ꯆꯠꯄꯁꯨ ꯇꯣꯏꯈꯠꯂꯛꯏ꯫ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯪ ꯉꯍꯥꯗꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ." "ꯏꯔꯥ, ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯕꯨ ꯃꯪꯗ ꯅꯣꯛꯏ ꯀꯥꯏ?" "ꯍꯣ, ꯅꯣꯛꯑꯦ, ꯑꯃꯨꯔꯛꯇ ꯅꯠꯇ꯭ꯔꯦ, ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ." "ꯌꯥꯔꯦꯀꯣ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧ." "ꯐꯝꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ?" "ꯊꯥꯕꯜꯂꯩ, ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯁꯦ? ꯃꯁꯤ ꯃꯆꯤꯟ ꯃꯔꯩ ꯀꯦꯟꯒꯗꯧ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯃꯁꯦ." "ꯅꯪꯒꯤ ꯅꯍꯨꯝ ꯅꯇꯧꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅꯦ ꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤ꯫ ꯍꯥꯏꯕꯤꯍꯧꯔꯤꯕꯁꯤꯅꯤ, ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯈꯪꯗꯦꯗ ꯑꯩ." ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯁꯥꯗ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯅꯨꯄꯤ ꯑꯃ ꯀꯣꯏ, ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤꯕꯨ ꯀꯥꯡꯉꯤ꯫ ꯂꯣꯟꯅ ꯀꯣꯏꯕꯅꯤ, ꯃꯥꯕꯨ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯈꯪꯅꯤ ꯈꯪꯂꯝꯂꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ, ꯀꯥꯟꯅꯗꯕꯗ ꯑꯩꯅꯦ ꯏꯔꯨ ꯑꯝꯇ ꯂꯨꯅꯕ ꯇꯧꯒꯦ." "ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯇꯕ, ꯍꯪꯉꯨꯔꯒꯅ ꯊꯕꯛ ꯂꯩ ꯍꯥꯏ꯫ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛꯅꯣ?" ꯃꯈꯣꯜꯗꯣ ꯈꯔ ꯆꯤꯡꯊꯗꯨꯅ, "ꯊꯥꯕꯜꯂꯩ, ꯅꯪ ꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯏꯆꯥ ꯂꯩꯔꯕ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯀꯨꯟꯗꯨꯅ ꯂꯩꯀꯣ ꯍꯥꯏꯔꯤꯕ?" "ꯑꯩ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯌꯨꯛꯇ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ, ꯑꯗꯨꯒ ꯉꯁꯤ ꯂꯦꯞꯄꯒ ꯅꯨꯡꯊꯤꯜꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯨꯛ ꯍꯪꯕꯅꯤ." "ꯅꯠꯇꯦ,ꯊꯕꯛ ꯍꯥꯏꯕꯁꯤꯕꯨ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯊꯕꯛ ꯍꯥꯏꯔꯗꯤ ꯊꯕꯛꯅꯤ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯊꯦꯡꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ." "ꯏꯍꯦ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤ ꯑꯔꯧꯕꯒ ꯂꯩꯔꯤꯕ꯭ꯔꯅꯦ?" ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯍꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, "ꯀꯔꯤ? ꯀꯅꯥꯒꯤ ꯆꯤꯡꯍꯤ? ꯃꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩ? ꯆꯤꯡꯍꯤꯅꯒ ꯑꯃꯨꯛ ꯂꯨꯅꯤꯡꯉꯛꯏꯕ? ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" "ꯀꯩꯅꯣꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯛꯁꯤ ꯆꯤꯡꯍꯤꯅ ꯂꯨꯕ ꯌꯥꯏ ꯀꯩ, ꯃꯣꯠꯂꯦ ꯇꯧꯕꯅꯤ." "ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯏꯅꯥꯁꯤ ꯄꯪꯅꯤ, ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯃ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯤ, ꯍꯟꯗꯛ ꯃꯔꯛ ꯃꯁꯥꯒ ꯀꯟꯅ ꯅꯥꯟꯈꯠꯂꯛꯂꯤꯕ꯫ ꯁꯣꯏꯔꯣꯏ, ꯅꯨꯄꯤ ꯁꯣꯏꯗꯅ ꯀꯣꯏꯔꯝꯃꯅꯤ ꯅꯪ꯫ ꯃꯈꯣꯏ ꯃꯄꯥ ꯁꯦꯡꯅ ꯍꯥꯏ, ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ꯭ꯔꯥ? ꯀꯣꯏꯕ꯭ꯔꯥꯕ?" "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯃꯤ ꯅꯪ? ꯑꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ? ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯣꯏꯅꯣ? ꯑꯩꯅꯦ ꯅꯪ ꯅꯠꯇꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯕ ꯅꯠꯇꯦ, ꯁꯨꯝ ꯏꯁꯥ ꯅꯥꯟꯅ ꯂꯩꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." "ꯊꯥꯏꯅꯗꯤ ꯆꯤꯡꯍꯤ ꯂꯨ ꯀꯥꯏꯅ ꯍꯥꯏꯖꯕꯁꯦ ꯖꯟ ꯖꯥꯟ ꯑꯣꯏ, ꯅꯨꯄꯤꯗꯧꯅ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯔꯦ, ꯆꯤꯡꯍꯤ ꯈꯔ ꯂꯨꯒꯦ ꯍꯥꯏꯕꯗ ꯑꯗꯨ ꯌꯧꯅ ꯋꯥ ꯉꯥꯡꯅꯒꯗꯧ ꯅꯠꯇꯦ." "ꯂꯨꯔꯣꯏ ꯑꯝꯇ, ꯑꯩ ꯂꯨꯔꯣꯏꯕ." "ꯍꯣ, ꯂꯨꯋꯣ, ꯂꯩꯕꯅꯦ, ꯅꯅꯥꯏ ꯄꯨꯊꯣꯛꯆꯔꯛꯀꯦ." "ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ?" ꯍꯥꯏꯗꯨꯅ ꯃꯆꯤꯜꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯍꯟꯗꯛ ꯏꯄꯨꯔꯣꯏꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯆꯤꯡꯅꯩ ꯑꯩꯅꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏꯗꯧꯔꯤ." ꯆꯥꯎꯊꯣꯏꯗꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯃꯁꯥ ꯅꯥꯟꯅ ꯑꯅꯥꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯎꯅꯕ꯫ ꯃꯥꯅ ꯂꯣꯟꯅ ꯀꯣꯏꯕ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇꯅꯤ ꯆꯠꯂꯤꯕꯁꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯅꯥꯛꯇ ꯅꯛꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩ ꯃꯆꯥ ꯄꯤꯛꯄꯗꯨꯒ ꯏꯁꯧ ꯂꯥꯡꯂꯤ, "ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣꯍꯦ? ꯆꯠꯄ ꯐꯥꯎ ꯐꯖꯅ ꯍꯩꯇ꯭ꯔꯤ, ꯃꯈꯨꯠꯁꯦ ꯂꯦꯡꯈꯤꯕꯁꯤꯅ ꯂꯩꯕꯥꯛ ꯈꯔ ꯀꯣꯠ, ꯃꯆꯤꯟꯅ ꯈꯔ ꯆꯨꯞ, ꯀꯔꯤꯅꯣ ꯃꯄꯤꯒꯥꯏꯁꯤ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯥꯏꯕ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯅꯕ ꯁꯤꯟꯕꯁꯤꯗꯤꯕꯀꯣ, ꯅꯄꯥꯅ ꯂꯩꯔꯤꯕ ꯁꯛꯇꯥꯁꯤꯅ ꯐꯩꯅ ꯌꯨꯝꯅ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯦ, ꯃꯝꯁꯤꯟꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯍꯩꯃꯥ, ꯃꯈꯨꯠꯁꯤ ꯑꯃꯨꯛ ꯆꯨꯞꯈ꯭ꯔꯦ,
รีบอกตุจ้ากันนั่งน่าซาตุซากัดกี่ให้ไปปะนี่นั่งก็น่าไปเราเห็นนั่งสิกังน่าบดตกน่าว่าครีเตารีบุทบักตุสัตลอยสิลีมาคุดทำดอกตุนสักคุมได้สินครีซาดาบุดิยาดาบนะอายุนุมิดังกิสายสังทงมาดุมามาหังนาดุมอัตไดตาระบนี่ยุมดมาซากะมาปูเรบกมาคอยอคุมตันิเลยริบไพเจ้าสุมายุมดหันจินละเอทับเลยนะไฮอุเสียกมาป้าหันจินบีรักเลยดนะก็ได้เผาไปบิวระเกสิ่งนั้นแกหันลันบิวระเกเฮ้ยก็อินุเนี่ยนั่งให้ดูน่าสายนุ่งเถื่อนปบตะกี้ทุกขี้บนนัดจออะดูกังซิกหนึ่งไม่นักกับเทงในตาครั้งมาตามมาสิดาหันจินบีรักเลยบันนี่เนี่ยยุมดันจินระเดียบุอุทักตะตุ่มเลิกอะไรดูสวยก็รีโนโฮมาดูนูบิเห็นมาติกซานี่ทับเลยไอ้เนี่ยสัตว์รีบเสทับสุบกิเสือพังหลักปกันนะดีนายายามังอันนี้ทำดุแล้วก็ขี้นงแล้วก็นี่คิดตาสันนิงคิดเจดไอ้งูโดนหนุ่มสิเลเนี่ยเสียน่าซาสิเผาบะแล้วทุกปีโนมีเล็กดิเชกาสนี่เย็บแล้วก็ข้าวางนี่ไอ้เนี่ยกุยเอ็นเจียรีบะนกตุ่นะน่าตัวดูยิงไม่ยิงนี่เนี่ยก็ไม่อยู่ไอ้นี่ให้มาป้าอุสิตาบุตรไอ้เนี่ยไปสิข้าไปสิน่ากกตุทาราดีฮารินุนางโอนี่ไอ้เนี่ยทุกเจ้าเลยกันไงก็น่าซานุปาสิปุถุกุก็ไอ้ยังเตอินเนี่ยสินะสามตัวทงเอาเกมาซานุปาได้ยินดูนะกีบากีบงอน้ำมันยังนักแต่เลยดีอิสระกันเอาซะขี้บุตรป้าบอกกันเนี่ยมาปาลด้วยนะพ่อมุสลิมอาศัยให้ดูนะมาซานุปาดูปั๊มดูนะปุถุครีมาปาลดานี่พัมไทยอ่างดูนักเกลเดทำมีมาซานุปาดูไปยิงดูนะอสุมนะให้อิสระถอยปะน้ำมันสิโชยามในหลังจ้ะยิงตับปะอิสระบุยามลูนะตัวก็ได้ปะน้ำมันมันสินดอกมันสิโรมารุลทกตับปะว่าเขาตาจุบอ่างดูได้อสุมนะให้ดีมาขามุกตาไทยอามาดูดีเนี่ยน้ำมันดูดีมาสักเสียงภาษานั่งมุสุยามลูนะตัวบินมาดูนะพารุจันเนี่ยคุมหลักกันได้บันนัดเตนัดเตยบุอารูบิดูไอ้เนี่ยยุ่มสิสัตว์ปุสิหลักละสิเรเนี่ยการิกุมบะไอ้เนี่ยมาบุยุ่มสิเดปุสิเลยขัดมาตำดูเดทับเลยนามุกไกดูรุปะโอ้ยนี่โอ้ยรวยหายบะขังตะวัพัมดูนะตุงกิมังลานนะเมฆสักกันด้วยมานะมังทาดูนะอารูบิบุปุสิมดูนะสังลักปนีมาซาดูอีป้าปากขัดลีการัมนาดีปากขัดลอยมาทำมวยนุ่งเดดีไฮเซรีการัมนาตัวริสิเดอารูบิบุดีปูดูนะสังเลยทับเลยเดการัมไอ้นายด้วยเซมาดีอุบกันเนี่ยไก่นุ่มมาดีสุกเนี่ยตัวกันเนี่ยสวยจริงสิอารูบินะไก่ดาวร์เกตาสาวถอยนายยงกิสุมังสิเดจับเล็บปีสิบะก็ชิดดูดิสังสิโลหายบะไอเซอีเดียมนี่ไก่ระเบิดกว่าสาวถอยมาไม่สัตให้กันเลยอิมุงเดกิทอกเล็กลิบะมากินุปีทับเลยดูเฮอูรุรีมาซาดะขังปะเฮกปะขัดเลยทับเลยมาปูรวยบกิตุงเดเล็บลิบินุปีอดูบุอูรีมาปูรวยบได้ยิงดูนะหังอีกันนาโนมาคุยมาปากกันลักมีนาริบินุปีสิบะไก่นคุมบิดริบดูบอกกันนานไว้บันนี้มาสิให้มาไก่โนน้ำมันน้ำมีกาดูให้มากันนานไว้บันนี้สิบอกอารูบินตาสาวถอยกันนาโนมานะน้ำมาดีมันมาสิกันนานสาวถอยนะอารูบิกิมาพัมดะมากินุปีสิกระให้นะให้ซินคีบันนี้มาสิอารูบินสุดฮัซกีทับเลยสาวนิ่งไปเลยอีเบียมันหนึ่งบุกันนานสิเด็กกระดูกบุลักมันอารูบิสุเอกตะคุมยุมสิกีมาเบียมาโอยรวยแกให้ดูนะปามูมากีให้นามาตุ้งอินดูนะลักษบันนี้การีกให้นามาตุ้งกันนากีมาเบียมาน่าซ้ำคราสโซยตาริบุดอขุดด่างเงี้ยตุนหายจริงไงดะยามทุนจะเล่าอิสการีนั่งนักกันนาโอยดนะนักแค่ตัวเสียดูระตาสาวถอยสกินนุปีสิบุกันนาโนยุมสกินมีนายนุปีรอสาวถอยดูว่าอมาแต่งงไปเหงำจีทับเลยนะนุปีสินหายไปเสียงสิบุกันโนมาคุยมาปะไก่หน่อยบะพี่บัมสิดะนั่งนุตูบีกุมตะมินาดอมจับยุงเนี่ยเลี้ยปกันเลยริบุดูบุไก่กินหน่อยบะที่ยำชนิงได้นุปีสิกันนาโนให้ไปต่อไอ้เงินเมย์เสียงไทยสาวถอยคุมดับยาดูนะอสุมนะตับนะคุมเลยทับเลยนั่งสาวมาสินั่นเน่านุปีนี้นะคันมาบุลุชิมีหุ่นโตทักก้างคิดดูนะกะดีกันนากีนั่งนุปีกะดีนั่งหายเสียไอ้บุษจิบระยามทุนนุปีเสียยามทุนจัดหันก็มาบุเนี่ยไอ้ที่มีบังดะคุยในทางทำกันเนาะอ่ะพะเข้าไว้เลยก็จัดหันกว่าได้สินี่ตาสาวถอยกะดีนั่งหายดูบ่นั่งนี่นุปีสิใครนะให้บ่ได้เนี่ยอิสเฮงลีบะไอเสียดอกบิดคนนี้นัดที่วงทงดูนุปีจะรีบะไอบุนุปีจะสิใครนะให้สิรีบะงั้นสิเนี่ยไอ้คนแต่มีสิบอย่างกันนี่เฮนุปีอีกแค่คำเดียวปีนั่งยามทุนจัดเราช่วยตะกุยเลยนะนู่นน่ะการีโนดะไอซิมาเนองั้นสิเด็กมาพัมมาสิเลยมินารุสิเสกลากุมไพรามาดับปุ่นตรงมินารุสิให้ดูนะหลักมินารีบะไอ้บุษย์โชคไก่เนี่ยนั่งวินตานี่นุปะไอ้ยำชาวนี่ดะไอ้นั่นหันมาใครจิมนารามาดูซุ่มเลยบะมีไหนกินนุปะดอกนุปีตัวปะมาก้อยให้มาดูซุ่มเลยบะสินั่งน่ะซุ่มนั่นตลอดเลยกะไอ้เนี่ยตัวไม่ไล่ถกกระตับมันติกระไดสักแค่ทางเลยเราหมู่ข้างเมียวสิ
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯁꯤ ꯇꯥ ꯆꯥꯎꯊꯣꯏ, ꯅꯪꯅꯦ ꯅꯆꯤꯟ ꯌꯥꯝꯅ ꯊꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯤꯕꯁꯤꯕꯨ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅꯦꯕ꯫ ꯃꯣꯏ ꯊꯦꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯁꯨꯝꯕꯤꯕꯅꯦꯕ꯫ ꯀꯩꯁꯨ ꯈꯟꯅꯨꯁꯦ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯨꯡꯗꯒꯤ ꯊꯥꯕꯜꯂꯩꯗꯨ ꯍꯤꯡꯁꯥꯕꯤꯒꯨꯝ ꯃꯈꯨꯠꯇ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯍꯦꯛ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯅꯪ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯉꯥꯛꯀꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯁꯨ ꯅꯪꯗꯗꯤꯅꯦ, ꯅꯪ ꯊꯥꯡꯁꯨ ꯊꯤꯜꯂꯒ ꯍꯥꯠꯂꯒꯦ ꯅꯪ꯫ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ, ꯊꯥꯕꯜꯂꯩ, ꯀꯩꯅꯣꯅꯦ ꯅꯪꯕꯨ? ꯃꯤ ꯊꯥꯡꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯅꯦ? ꯍꯥꯠꯂꯗꯕꯅꯤ꯫ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯧꯁꯤꯜꯂꯛꯄꯒ ꯁꯥꯗꯅ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯅꯪ ꯇꯥꯜꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯕ ꯐꯠꯇꯕ ꯈꯟꯗꯅ ꯊꯥꯡ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯨꯝꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯆꯥꯎꯊꯣꯏꯅ ꯃꯈꯣꯜ ꯊꯣꯛꯅ, ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯍꯥꯠꯂꯤ ꯏꯃꯥ꯫ ꯊꯥꯕꯜꯂꯩ ꯃꯄꯨꯔꯣꯏꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯕꯗ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯃꯔꯦꯡ ꯆꯨꯝꯗꯨꯗ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯏꯟꯗꯨꯅ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ ꯍꯥꯏꯕ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣ ꯈꯟꯈꯤꯗꯣꯏꯁꯦ? ꯑꯩꯅ ꯅꯪ ꯀꯗꯥꯏ ꯍꯥꯠꯀꯦ? ꯃꯈꯣꯏ ꯃꯄꯥ! ꯆꯥꯎꯊꯣꯏꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯕꯨꯛꯇꯨꯗ ꯃꯥꯗꯨꯅ ꯌꯦꯡꯉꯤ, ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯨ ꯃꯪꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯖꯔꯤ꯫ ꯊꯥꯕꯜꯂꯩꯅ ꯍꯪꯉꯤ, ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯑꯗꯨꯛ ꯊꯤꯅ ꯃꯪꯂꯨꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯅꯪ ꯀꯗꯥꯏꯗ ꯍꯥꯠꯀꯦ? ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯩꯕꯨꯅꯣ ꯑꯩꯁꯦ? ꯅꯁꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯈꯪꯖꯗ꯭ꯔꯣ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ? ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯎꯝꯂꯨꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯈꯣꯏ ꯃꯄꯥ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯨꯝꯂꯝꯂꯕ, ꯌꯨꯝꯁꯤꯗꯒ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ, ꯅꯪ ꯑꯣꯏꯅ ꯑꯩꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯀꯗꯧꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯆꯥꯎꯊꯣꯏꯅ ꯃꯪꯂꯥꯟ ꯑꯣꯏꯅ ꯁꯥꯒꯠꯇꯨꯅ ꯃꯪꯈꯤꯕꯗꯨ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯍꯣ ꯂꯣꯏꯔꯦ, ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯖꯕ ꯍꯦꯛ ꯇꯥꯕꯤꯗꯦꯗ꯫ ꯂꯣꯏꯔꯕꯗꯤ ꯌꯥꯔꯦ, ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯏ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏ ꯇꯣꯔꯕꯥꯟꯗ ꯑꯔꯣꯏꯕꯤꯒ ꯃꯍꯥꯛꯀꯗꯪ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ, ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯤ꯫ ꯑꯔꯨꯕꯤꯅ ꯅꯣꯛꯇꯨꯅ, ꯍꯥꯏꯁꯤꯅꯗꯤ ꯇꯥ ꯆꯥꯎꯊꯣꯏ, ꯑꯩꯅ ꯊꯝꯕꯥꯜ ꯄꯥꯝꯂꯦ ꯍꯥꯏꯔꯗꯤ ꯄꯨꯈ꯭ꯔꯤ ꯏꯌꯥꯏ ꯑꯁꯤꯗ ꯆꯣꯡꯊꯕ ꯇꯥꯔꯦꯅꯦ꯫ ꯆꯣꯡꯊꯗꯧꯔꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯊꯝꯕꯥꯜ ꯆꯔꯣꯡ ꯍꯦꯛꯂꯒ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯊꯝꯕꯥꯜꯁꯦ ꯍꯧꯖꯤꯛꯃꯨꯛ ꯍꯦꯛꯇ ꯍꯦꯛꯂꯒ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯤꯍꯧꯔꯁꯤꯔꯅꯦ? ꯃꯁꯤꯅ ꯐꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤꯅ, ꯁꯣꯔꯤ, ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤ, ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ, ꯑꯃꯨꯛ ꯏꯔꯥꯛꯅꯗꯅ ꯑꯩ ꯊꯝꯕꯥꯜꯒ ꯄꯥꯝꯖꯗꯦ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯉꯝꯒꯅꯤ꯫ ꯅꯪꯅ ꯑꯩꯁꯦ ꯁꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯈꯨꯗꯛꯇ ꯅꯪꯒꯤ ꯅꯃꯛꯇꯗ ꯑꯩ ꯁꯤꯕ ꯉꯝꯒꯅꯤ꯫ ꯇꯥ ꯆꯥꯎꯊꯣꯏꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯇꯥ ꯆꯥꯎꯊꯣꯏ, ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦꯀꯣ꯫ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯄꯥꯟꯕ ꯊꯣꯡꯅꯥꯎꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯋꯥꯇꯥ ꯐꯥꯎꯗꯤ ꯇꯥ ꯆꯥꯎꯊꯣꯏ꯫ ꯅꯠꯇꯦ, ꯇꯥ ꯆꯥꯎꯊꯣꯏꯅ ꯑꯩꯕු ꯅꯈꯣꯏꯅ ꯌꯨꯝꯗ ꯄꯨꯔꯅꯤ ꯍꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯁꯦ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯇꯥ ꯆꯥꯎꯊꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯥ ꯆꯥꯎꯊꯣꯏꯒ ꯎꯅꯕꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅꯈꯤꯗꯣꯏꯁꯦ? ꯑꯩꯅ ꯌꯥꯝ ꯏꯀꯥꯏꯔꯤꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯩꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯄꯨꯔꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯕు ꯌꯨꯝꯗ ꯄꯨꯔꯗꯧꯅꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯨꯕꯤꯔꯣ, ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯂꯒꯦ꯫ ꯑꯩꯕꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ? ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯂꯗꯧꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯃꯛ ꯃꯪꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯏꯕ ꯑꯔꯨꯕꯤ, ꯑꯩꯕꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯩꯅ, ꯅꯪꯁꯦ ꯑꯩꯒꯤꯗꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕ ꯊꯥꯕꯜꯂꯩꯅ ꯇꯥꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯆꯤꯜꯗ ꯁꯣꯏꯔꯣꯜ ꯑꯣꯏꯅ ꯂꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯑꯃꯗꯨꯝ ꯍꯦꯛ ꯐꯥꯎꯔꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯕ ꯑꯔꯨꯕꯤ ꯀꯥꯏꯅ, ꯃꯥꯅ ꯂꯣꯟꯅ ꯀꯣꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯍꯦꯛꯇ ꯍꯥꯠꯇꯣꯛꯑꯁꯤꯔꯅꯦ ꯃꯁꯤꯕ? ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯔꯦ ꯍꯥꯏꯕ ꯈꯪꯅꯤꯕ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯍꯤꯡꯁꯤꯗ ꯆꯣꯏꯔꯣꯜꯒ ꯑꯃꯨꯛ ꯂꯣꯜꯂꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕ ꯅꯆꯤꯟꯗꯨꯅ ꯐꯤꯅ ꯐꯤꯕꯨꯜ ꯅꯝꯃꯛꯀꯅꯤꯀꯣ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯁꯤ꯫ ꯑꯣ ꯇꯥꯔꯕꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ꯫
ꯊꯥꯕꯂꯩꯒꯤ ꯑꯍꯧꯕ ꯈꯣꯟꯗꯥꯗꯨꯗ ꯃꯪꯂꯝꯕ ꯁꯥꯎꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯂꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯁꯤꯡꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏ, ꯀꯅꯥꯏ ꯑꯔꯨꯕꯤꯅꯣ? ꯅꯔꯣꯜ ꯆꯨꯝ, ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯁꯤ ꯃꯩ ꯊꯥꯔꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯔꯣꯜ ꯆꯨꯝ ꯍꯥꯏꯕꯅꯦ꯫ ꯑꯔꯨꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯑꯔꯨꯕꯤꯕꯨ ꯀꯅꯥ? ꯑꯩ ꯈꯪꯗꯦ꯫ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯪꯅ ꯍꯧꯖꯤꯛꯇ ꯁꯣꯏꯔꯣꯜ ꯑꯣꯏꯅ ꯑꯔꯨꯕꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ꯫ ꯅꯔꯣꯜ ꯆꯨꯝꯃꯣ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯇꯨꯃꯤꯟꯅ ꯅꯝꯗꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯦ꯫ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯞꯊꯈ꯭ꯔꯤ ꯊꯥꯕꯂꯩꯅ꯫ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯔꯨꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯃꯤ? ꯑꯩ ꯇꯨꯝꯃꯤꯀꯣ꯫ ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯅꯤꯅ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯟꯅꯈ꯭ꯔꯤ꯫ ꯊꯥꯕꯂꯩꯅ ꯍꯥꯏ, ꯐꯩ ꯅꯪ ꯑꯩꯅ ꯇꯧꯅꯣ ꯍꯥꯏꯔꯤꯃꯛꯇꯗ ꯑꯗꯨꯝ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯅꯪ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨ꯫ ꯁꯤꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯇꯦꯛꯅ ꯌꯦꯡꯉꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯍꯤꯞꯊꯈ꯭ꯔꯤ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯎꯊꯣꯏꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯆꯥꯗ ꯃꯈꯩ ꯊꯕꯛ ꯉꯟꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯕꯂꯩꯅ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ, ꯃꯥꯅ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯨꯄꯤ ꯂꯨꯝꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯃꯁꯥꯅ ꯇꯧꯊꯣꯛꯂꯤꯕꯁꯦ ꯃꯃꯥꯏꯁꯤ ꯏꯕꯨ ꯏꯀꯥꯏꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ, ꯊꯥꯕꯂꯩ, ꯀꯩꯅꯣ ꯏꯁꯥꯎ ꯁꯥꯎꯕ ꯃꯥꯜꯂꯤꯗ? ꯏꯆꯦ, ꯍꯟꯗꯛꯇꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯏꯁꯥꯒꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯩꯅ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯁꯤꯒ ꯅꯪꯅ ꯁꯥꯎꯔꯤꯉꯩꯗ ꯑꯩꯅ ꯑꯃꯨꯛ ꯘꯤ ꯍꯩꯖꯤꯟꯕ ꯊꯣꯛꯑꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯀꯩ ꯋꯥꯕꯨꯅꯣ ꯏꯆꯦ, ꯍꯦꯛꯇ ꯇꯝꯃꯣ꯫ ꯏꯃꯨꯡ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯈꯣꯏ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ, ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯝꯃꯤꯁꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯁꯦ ꯂꯣꯟꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦꯅꯦ꯫ ꯅꯪ ꯃꯁꯤ ꯈꯪꯂꯕ꯭ꯔꯥ? ꯄꯥꯎꯁꯦ ꯅꯉꯣꯟꯗ ꯑꯃꯨꯛꯇ ꯇꯝꯍꯧꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤꯁꯦ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯥꯕꯂꯩꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯍꯥ, ꯀꯔꯤꯕ? ꯅꯨꯄꯤ ꯀꯣꯏꯔꯦꯕ? ꯀꯣꯏꯔꯦ꯫ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝ ꯈꯨꯟꯗꯣꯟ ꯑꯗꯣꯝꯗꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯅꯦ ꯀꯣꯏꯔꯨꯝ ꯂꯨꯝꯗꯅ ꯀꯣꯏꯔꯤ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯃꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯃꯪ ꯃꯍꯥꯗꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯆꯨꯔꯣꯜ ꯑꯗꯨꯝ ꯂꯣꯜꯂꯤꯕꯁꯦ꯫ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯒꯤ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯅꯤ꯫ ꯍꯪꯉꯨꯔꯦꯗꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯦꯛꯇ ꯍꯥꯏꯔꯛꯇꯣꯏꯕ꯫ ꯍꯣ, ꯀꯣꯏꯔꯕꯅꯤ꯫ ꯄꯥꯎꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ꯫ ꯊꯥꯕꯂꯩ, ꯅꯪ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯎꯊꯣꯏꯅ ꯃꯗꯨꯒꯤ ꯍꯜꯂꯛꯄꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯊꯣꯛ ꯄꯨꯁꯤꯜꯂꯦ ꯈꯜꯂꯣ, ꯃꯗꯨꯗ ꯅꯪꯇꯅꯤ ꯅꯊꯝꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯄ꯭ꯔꯣꯛ ꯊꯤꯠꯄ ꯃꯈꯩ ꯂꯩꯒꯗꯕ꯫ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯗ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯔꯗꯅ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯆꯞ ꯆꯥꯅ ꯋꯥꯔꯛꯇꯕ ꯑꯃ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯆꯦ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯅꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯩꯅ ꯃꯥꯟꯕꯗ ꯅꯨꯄꯤꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯃꯣꯏꯊꯦꯝ ꯇꯧ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯊꯣꯛꯎꯁꯨ꯫ ꯆꯞ ꯆꯥꯅ ꯋꯥ ꯑꯃ ꯉꯥꯡꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯠꯀꯦ꯫ ꯃꯁꯝꯗ ꯐꯣꯏꯔꯨꯒꯦ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯔꯝꯃꯨ꯫ ꯍꯣꯏ, ꯑꯗꯨ ꯊꯥꯕꯂꯩ, ꯃꯤꯅꯇꯗꯤ ꯉꯝꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯊꯥꯕꯂꯩꯗꯤ ꯈꯪꯍꯟꯒꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗ ꯁꯤꯟꯅꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯕꯂꯩ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯥꯎꯅ ꯆꯠꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯒꯤ ꯃꯤ ꯑꯃꯗ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯥꯛꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯌꯨꯝꯗꯣ ꯋꯥꯌꯨꯡ ꯀꯌꯥ ꯆꯥꯕ ꯌꯨꯝ ꯑꯣꯏꯗꯦ꯫ ꯌꯨꯝꯗ ꯑꯁꯤ ꯂꯩꯕꯅꯅꯤꯗꯅ ꯃꯥꯅ ꯌꯥꯝ ꯉꯝꯂꯤꯕꯁꯦ꯫ ꯊꯥꯕꯂꯩ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯅꯕꯁꯨ ꯍꯣꯠꯅꯔꯛꯄ ꯁꯥꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯞ ꯆꯥꯕꯤꯕ ꯈꯪꯍꯟꯒꯦꯕ, ꯉꯥꯡꯅꯒꯦ ꯆꯞ ꯆꯥꯕꯤꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ, ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯂꯣ? ꯑꯃꯨꯔꯛ ꯀꯧꯔꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯑꯔꯨꯕꯤꯅꯤ꯫ ꯑꯔꯨꯕꯤꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯌꯨꯝꯁꯦ ꯑꯔꯨꯕꯤꯒꯤ ꯌꯨꯝꯅꯤꯀꯣ, ꯆꯨꯝꯃꯤꯀꯣ? ꯑꯧ, ꯃꯥꯅꯤ꯫ ꯑꯔꯨꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯃꯁꯥꯃꯛ ꯊꯦꯡꯅꯔꯕꯗꯨꯗ ꯊꯥꯕꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯛ ꯀꯥꯈꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯂꯣ ꯇꯧꯉꯝꯕꯤ, ꯅꯨꯄꯥ ꯐꯥꯕꯤ, ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ, ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯗꯨꯅ? ꯑꯩꯅ ꯍꯥꯏꯁꯤ ꯈꯨꯝꯃꯨꯅꯤ꯫ ꯍꯜꯂꯛꯄꯤ, ꯅꯨꯄꯥ ꯐꯥꯕꯤ ꯍꯥꯏꯕꯗꯣ ꯅꯪꯂꯣ? ꯍꯦ, ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯦ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯃꯥꯏ ꯑꯃ ꯄꯥꯜꯂꯤ ꯀꯥꯏꯗꯣ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯇ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯅꯦ ꯏꯖꯠꯀꯤꯗꯃꯛ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯑꯒ ꯑꯩꯅꯦ ꯃꯤ ꯈꯠꯅꯅꯤꯡꯗꯦ, ꯈꯠꯅꯅꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯒ ꯈꯠꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯁꯦ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ? ꯃꯨꯟꯅ ꯌꯦꯡꯂꯛꯎ ꯑꯩꯉꯣꯟꯗ꯫ ꯑꯔꯨꯕꯤ ꯌꯦꯡꯗꯦ, ꯃꯈꯣꯡꯗꯨ ꯃꯃꯥꯡꯗ ꯑꯃꯅꯤ ꯊꯥꯡꯒꯠꯂꯤ꯫ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯏ,
ꯑꯩ ꯆꯥꯎꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯃꯃꯥ ꯑꯃꯁꯨ ꯑꯣꯏꯔꯕꯤ ꯋꯥꯍꯩꯁꯤꯗ ꯑꯔꯨꯕꯤꯗꯨ ꯃꯃꯥꯏꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯊꯥꯕꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯄꯪꯕꯗꯨꯕꯨ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯅꯥꯏꯕꯤ ꯑꯃꯒꯤ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯅꯦ ꯀꯩꯅꯣꯗ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯀꯗꯥꯏꯗ ꯇꯥ ꯆꯥꯎꯊꯣꯏꯕꯨ ꯐꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯡ ꯊꯥꯛꯄꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯥꯏꯍꯧꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯁꯦ ꯂꯥꯏꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯀꯣ ꯍꯦ ꯅꯪꯒꯤꯗꯨ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯆꯨꯝꯅ ꯍꯥꯏꯌꯨꯀꯣ ꯆꯪꯖꯥꯏꯐꯝꯗꯨ ꯊꯥꯖꯤꯜꯂꯛꯀꯅꯤ ꯏꯁ ꯌꯥꯝ ꯀꯤꯖꯩꯀꯣ ꯀꯥꯏꯗꯒꯤꯅꯦꯍꯦ ꯑꯩꯒꯤ ꯆꯦꯡꯖꯥꯏꯐꯝꯁꯦ ꯍꯦ ꯅꯪꯅꯦ ꯑꯩꯅ ꯅꯁꯝꯐꯣꯏꯒꯦ ꯍꯥꯏꯗꯨ ꯂꯥꯛꯏꯕꯁꯦ ꯅꯪ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯑꯩ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯏꯃꯤꯡꯅ ꯊꯥꯕꯂꯩ ꯈꯪꯖꯤꯜꯂꯨ ꯁꯛꯇꯥ ꯅꯪꯒꯤ ꯅꯃꯤꯡ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯇꯧꯉꯝꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯅꯪꯅꯦ ꯅꯪꯀꯣ ꯉꯁꯤ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯜ ꯑꯩꯕꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯍꯟꯅꯕꯒꯤ ꯊꯕꯛ ꯅꯪꯅ ꯈꯛ ꯇꯧꯔꯛꯀꯅꯨ ꯏꯕꯦꯝꯃ ꯃꯥꯏ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯏꯀꯥꯏꯅꯕꯅꯦ ꯃꯀꯦ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯅꯨꯄꯥ ꯐꯥꯅꯕ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕ ꯑꯄꯪꯕꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯡ ꯊꯥꯛꯄ ꯂꯨꯖꯥꯎ ꯊꯨꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤꯅꯦ ꯂꯥꯡ ꯊꯥꯛꯄ ꯍꯩꯕ ꯃꯤꯅ ꯉꯥꯖꯥꯎ ꯐꯪꯂꯦ ꯍꯩꯇꯕ ꯃꯤꯅꯅꯦ ꯃꯁꯥꯒꯤ ꯇꯨꯡꯒꯣꯜꯗꯒꯤ ꯐꯥꯎꯕ ꯉꯥꯗꯣ ꯏꯔꯣꯜꯅꯨꯡꯗ ꯐꯟ ꯆꯣꯡꯊꯅꯈ꯭ꯔꯦ ꯀꯅꯥꯒꯤ ꯇꯨꯡꯒꯣꯜ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯅꯕ ꯊꯕꯛ ꯈꯛ ꯇꯧꯒꯅꯨ ꯍꯣ ꯅꯄꯨꯔꯣꯏꯕꯗꯣ ꯋꯥꯔꯛꯑꯣ ꯅꯄꯨꯔꯣꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯔꯔꯕꯅꯤ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯗꯣ ꯋꯥꯔꯛꯑꯣ ꯍꯦ ꯆꯤꯡꯒꯟꯕꯤ ꯃꯤꯅ ꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯃꯆꯤꯟ ꯑꯁꯤ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯈꯨꯝꯗꯧꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯅꯦ ꯍꯣ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯍꯣꯏ ꯏꯕꯦꯝꯃ ꯃꯤꯉꯣꯟꯗ ꯅꯪꯅ ꯄꯪꯌꯥ ꯌꯥꯔꯨꯔꯕꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯈꯛ ꯌꯥꯔꯣꯏ ꯀꯣꯏꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯕ ꯀꯣꯏꯌꯣ ꯃꯈꯥ ꯇꯥꯅ ꯇꯧꯔꯅꯨ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤꯒꯤꯗꯤ ꯅꯁꯥꯗꯣ ꯇꯨꯒꯨꯝꯅ ꯃꯇꯦꯛꯇꯪ ꯊꯝꯕꯤꯔꯝꯂꯕꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯊꯥꯕꯂꯩ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯔꯨꯕꯤꯅ ꯍꯩꯖꯍꯧꯏ ꯀꯌꯥꯗ ꯍꯥꯎꯇ꯭ꯔꯤ ꯃꯁꯛꯅ ꯌꯦꯡꯉꯨ ꯂꯦꯝ ꯍꯦꯛ ꯊꯥꯈꯤꯗꯃꯁꯦ ꯃꯁꯝꯅ ꯀꯩꯅꯣ ꯐꯣꯏꯍꯧꯔꯝꯒꯗꯧ ꯄꯣꯠꯅꯤ ꯏꯁ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏ ꯅꯠꯇꯦ ꯇꯥ ꯆꯥꯎꯊꯣꯏꯕ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯥ ꯆꯥꯎꯊꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯖꯥꯠꯂ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯩꯕꯨ ꯀꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯑꯩꯅꯦ ꯉꯁꯤ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯣꯛ ꯂꯩꯁꯤꯜꯂꯨꯅꯤꯀꯣ ꯏꯁꯤ ꯍꯦꯛ ꯀꯥꯔꯛꯑꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯩ ꯇꯧꯒꯦꯕ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯆꯥꯎꯊꯣꯏ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯤ ꯊꯥꯕꯂꯩꯗꯤ ꯐꯤꯕꯝ ꯑꯃꯗ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯅꯊꯧ ꯂꯩꯇꯕꯗꯧꯅ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕꯣ ꯆꯥꯊꯣꯏꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯕꯂꯩꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯐꯝꯂꯤ ꯆꯥꯎꯊꯣꯏꯗꯨ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯊꯥꯕꯂꯩ ꯀꯧꯕꯤꯔꯛꯀꯅꯨ ꯇꯥꯖꯅꯤꯡꯗꯦ ꯀꯧꯕꯤꯔꯛꯀꯅꯨ ꯑꯃꯠꯇ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯀꯧꯒꯗꯕꯒꯤ ꯃꯍꯨꯠꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯇꯨ ꯑꯇꯣꯝꯕꯤꯗꯨꯗ ꯀꯧꯔꯨ ꯆꯠꯂꯣ ꯀꯗꯥꯏꯗꯒꯤ ꯅꯣꯡꯂꯩꯅꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯅꯤꯡꯂꯕ ꯅꯠꯇ꯭ꯔꯕ ꯅꯪ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯅꯪꯅ ꯁꯨꯝ ꯍꯥꯏꯗꯨ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯥꯏꯅꯅꯕꯗꯤ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔో ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯤꯕꯁꯦ ꯀꯣꯏꯗꯦ ꯍꯥꯏꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯉꯥꯡꯅꯩ ꯍꯥꯏꯕꯅꯤꯗ ꯅꯪꯀꯣ ꯌꯥꯝ ꯍꯩꯅꯔꯣꯏ ꯇꯧꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯛꯑꯔꯣꯏꯌꯦ ꯑꯩꯕꯨ ꯍꯩꯅꯔꯛꯑꯔꯣꯏꯌꯦꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯊꯧ ꯇꯧꯈꯤꯗꯤ ꯂꯩꯇꯦ ꯅꯨꯃꯤꯠꯇ ꯅꯊꯧ ꯇꯧꯁꯨ ꯀꯔꯤꯒꯤ ꯏꯊꯧ ꯇꯧꯕꯅꯣ ꯑꯝꯇ ꯇꯧꯔꯣꯏ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯅꯦꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯈꯟꯕ ꯆꯠꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯇꯣꯏꯅꯔ ꯉꯁꯤꯅꯦ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯇꯨꯃꯤꯟ ꯂꯩꯖꯍꯧ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯔꯣ ꯏꯉꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯟꯕꯤꯔꯣ ꯆꯩꯐꯝꯗꯨ ꯎꯠꯂꯒꯅꯦ ꯅꯨꯄꯥ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯒꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯕꯅꯣ ꯀꯣꯏꯗꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯂꯩꯕ ꯂꯧ ꯆꯠꯎꯒꯦ ꯌꯥꯔꯦ ꯀꯤꯠ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯆꯥꯎꯊꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯀꯔꯤꯕ ꯊꯨꯛ ꯂꯥꯎꯕ꯭ꯔꯥ ꯄꯥꯈꯠꯀꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯂꯝꯆꯠ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯊꯤꯔꯦꯡꯈꯩ ꯉꯥꯡꯂꯝꯂꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯄꯥꯞ ꯆꯦꯟꯒꯗꯕ ꯊꯕꯛꯇꯤꯅꯦ ꯅꯪ ꯈꯛ ꯇꯧꯅꯨꯍꯦ ꯅꯪ ꯅꯨꯄꯥꯅ ꯂꯝ ꯍꯦꯜꯂꯦ ꯀꯥꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯊꯥ
ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯅꯊꯤꯕꯣꯡ ꯅꯔꯤꯟꯕꯣꯟꯗꯣ ꯊꯣꯛꯄ ꯃꯈꯩ ꯑꯣꯠꯈꯥꯏꯒꯗꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯕ ꯀꯅꯥꯒꯤ ꯐꯥꯒꯤꯅꯣ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯍꯧꯖꯅꯨꯍꯦ ꯅꯪ ꯃꯤꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯣꯡꯐꯝ ꯁꯪꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯃꯧ ꯍꯜꯂꯛꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯒꯦ ꯍꯥꯏꯕ ꯃꯥꯒ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯩꯍꯧꯔꯒꯦꯔꯣ ꯑꯩ ꯆꯠꯈ꯭ꯔꯣꯔꯣ ꯃꯁꯤꯃꯗꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦꯍꯦ ꯅꯥꯄꯤ ꯃꯩ ꯂꯧꯕꯗꯒꯤ ꯅꯪꯅꯦ ꯅꯁꯛ ꯅꯁꯨ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯕꯅꯤꯍꯦ ꯅꯪ ꯑꯩꯕꯨ ꯃꯣꯡꯐꯝ ꯁꯪꯕ ꯅꯨꯄꯥ ꯁꯪꯕꯨ ꯁꯪꯗ꯭ꯔꯣ ꯍꯜꯂꯛꯄꯤꯗꯣ ꯀꯣꯏꯔꯣꯝ ꯂꯨꯝꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗꯨ ꯄꯨꯅꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏ ꯋꯥꯐꯝꯁꯤꯗꯒꯤ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯑꯕ ꯅꯪꯗꯗꯤ ꯑꯩꯅ ꯍꯥꯠꯂꯝꯒꯅꯤꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯕꯤꯞ ꯆꯪꯈ꯭ꯔꯦ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯥꯅ ꯇꯧꯕ ꯃꯥꯅ ꯑꯔꯨꯕꯤꯕꯨ ꯂꯣꯟꯅ ꯀꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯐꯝꯊꯗꯨꯅ ꯃꯊꯥ ꯁꯥꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅ ꯈꯪꯈ꯭ꯔꯕ ꯀꯔꯤ ꯍꯥꯏꯕ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯍꯥꯏꯕ ꯑꯩꯅꯗꯤ ꯑꯔꯨꯕꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯀꯣ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕꯅ ꯂꯣꯏꯔꯝꯂꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯥꯒ ꯎꯅꯕ ꯉꯝꯈꯤꯗ꯭ꯔꯅꯦ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯁꯨꯛꯅꯣꯛ ꯅꯣꯛꯇꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯟꯕ ꯃꯥꯏꯊꯣꯡꯗꯣ ꯃꯤꯠꯆꯥꯅ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯅꯦ ꯑꯩꯕꯨ ꯀꯝꯂꯔꯣꯏꯗ ꯊꯥꯖꯗ꯭ꯔꯦ ꯊꯣꯛꯅꯗꯤ ꯏꯀꯥꯏꯔꯦꯗ ꯀꯔꯝꯕ ꯖꯤꯕꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤꯕꯨ ꯇꯝꯁꯤꯜꯂꯝꯂꯤꯕꯁꯦ ꯑꯩꯕꯨ ꯃꯣꯡꯐꯝ ꯁꯪꯕ ꯅꯨꯄꯥ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯨꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯣꯡꯐꯝ ꯁꯪꯕ ꯍꯥꯏꯅꯩ ꯇꯁꯦꯡꯅ ꯃꯆꯥ ꯂꯩꯔ ꯃꯥꯅ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯁꯣꯝꯗ ꯊꯥꯕꯂꯩꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏ ꯐꯥꯎꯕ ꯌꯥꯗ꯭ꯔꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯍꯦꯛ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯂꯩꯅ ꯏꯁꯧ ꯂꯥꯡꯉꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯑꯣ ꯅꯥꯈꯣꯡ ꯑꯅꯤꯃꯛ ꯊꯥꯡꯖꯧꯅ ꯀꯛꯊꯠꯀꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯩ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏ ꯎꯔꯝꯃꯣꯏ ꯍꯥꯏꯅ ꯅꯪꯒꯤꯗꯣ ꯈꯜꯂꯤꯕꯅꯦꯕ ꯍꯥ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯦꯅ ꯑꯩꯁꯦ ꯊꯥꯕꯂꯩ ꯍꯣꯏ ꯀꯩꯗꯧꯔꯒꯦꯗꯨꯕꯨ ꯑꯩ ꯆꯠꯂꯣꯏ ꯉꯥꯡꯂꯅꯨ ꯌꯥꯔꯦ ꯉꯥꯡꯗ꯭ꯔꯕꯗꯤ ꯉꯥꯡꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯛ ꯇꯧꯔꯤꯕꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥꯅ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕ ꯑꯃꯨꯛ ꯀꯣꯊꯔꯒ ꯂꯩ ꯌꯥꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯨꯄꯥ ꯅꯪꯅꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯃꯀꯣꯛꯇꯨꯅ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯁꯨ ꯀꯣꯏꯔꯤ ꯃꯥꯜꯂꯦꯅꯦ ꯀꯥꯏꯅ ꯍꯥꯏꯅꯈꯤꯗꯣꯏꯕ ꯅꯪ ꯂꯣꯏ ꯈꯪꯉꯨꯅꯦ ꯍꯥ ꯅꯪ ꯂꯣꯏ ꯈꯪꯉꯣꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯑꯔꯣꯏꯕꯤꯒ ꯎꯅꯔꯒ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯝꯊꯣꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥꯗꯗꯤ ꯆꯝꯊꯣꯛꯅꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯂꯣꯏꯅ ꯐꯍꯟꯕꯅꯤ ꯃꯥꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯟꯗꯛꯀꯤ ꯊꯥꯕꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅꯁꯨ ꯀꯤꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯊꯥꯕꯂꯩ ꯃꯣꯡꯐꯝ ꯁꯪꯕꯅ ꯋꯥꯅ ꯄꯨꯔꯣꯏꯕꯗꯨꯕꯨ ꯂꯩꯕ꯭ꯔꯣ ꯍꯦꯔꯩꯅꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯀꯅꯥꯒꯤ ꯃꯣꯡꯐꯝ ꯁꯪꯂꯤꯒꯦ ꯍꯧꯖꯤꯛꯄꯣ ꯅꯄꯨꯔꯣꯏꯕꯕꯨꯅꯤ ꯀꯔꯤꯅꯣ ꯆꯥꯎꯊꯣꯏꯕꯨꯅꯤ ꯑꯩꯒꯤ ꯄꯨꯔꯣꯏꯕꯕꯨ ꯀꯅꯥꯅ ꯃꯣꯡꯐꯝ ꯁꯪꯉꯤ ꯍꯥꯏꯔꯤꯕꯒꯦ ꯏꯍꯦ ꯅꯪꯗꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯤꯕꯔꯣ ꯍꯥꯏꯕꯤꯔꯝꯃꯒꯦꯁꯦ ꯅꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯣ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯀꯣꯏꯔꯤ ꯃꯥꯜꯂꯦꯅꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯃꯤꯟꯅꯍꯧꯕꯗꯣ ꯏꯃꯤꯠꯃꯛꯅ ꯎꯍꯧꯋꯦ ꯊꯥꯕꯂꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯥꯁꯤꯡꯗꯨ ꯅꯨꯡꯁꯤꯗꯕꯅ ꯍꯦꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯈꯨꯝꯃꯤ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯕꯨ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯦꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯠ ꯌꯥꯝꯅ ꯊꯧꯔꯤ ꯁꯣꯛ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅꯔꯣ ꯁꯤꯔꯥꯟꯅꯅ ꯎꯔꯤꯕꯗꯣ ꯏꯅꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯤꯒꯥꯏ ꯋꯥꯀꯥꯏꯗꯤ ꯇꯧꯕꯤꯅꯨꯗ ꯏꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪ ꯈꯪꯖꯍꯧ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯄꯨꯔꯣꯏꯕꯗꯣ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧꯅꯦ ꯅꯨꯄꯤ ꯀꯣꯏꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯣꯡꯐꯝ ꯁꯪꯂꯤꯅꯦ ꯏꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯝꯕꯅꯦ ꯏꯅꯦꯗ ꯂꯣꯏ ꯇꯥꯏꯅꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯆꯠꯄꯤꯍꯧꯔꯣ ꯌꯥꯔꯦ ꯍꯩꯃ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯏꯕꯦꯝꯃ ꯊꯥꯕꯂꯩ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯅꯅꯕꯅꯤ ꯑꯩꯗꯤ ꯈꯟꯗꯦꯅꯦ ꯅꯪꯒꯤꯁꯦ ꯅꯄꯨꯔꯣꯏꯕꯒꯤ ꯍꯛꯀꯟ ꯆꯪꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯁꯣꯏꯔꯣꯏ ꯍꯌꯦꯡ ꯅꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯅꯊꯟꯇ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯅ ꯂꯩꯒꯗꯕ ꯃꯤꯋꯥ ꯉꯥꯡꯅꯨ ꯏꯅꯤ ꯍꯅꯨꯊꯪꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯤ ꯃꯁꯤ ꯀꯩꯅꯣꯃꯅꯤꯅꯦꯍꯦ ꯃꯁꯤ ꯃꯥꯒꯤ ꯐꯅꯕꯁꯨ ꯍꯥꯏꯕꯤꯔꯒ ꯏꯋꯥ ꯂꯧꯗ꯭ꯔꯒ ꯇꯣꯛꯎꯅ ꯁꯛꯇꯥ ꯑꯁꯤꯒ ꯑꯗꯨꯅꯅꯤ ꯅꯄꯨꯔꯣꯏꯕ ꯅꯪꯕꯨ ꯄꯥꯝꯕꯤꯗ꯭ꯔꯗꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯣꯟꯅ ꯀꯣꯏꯔꯤꯗꯣ ꯏꯅꯦ ꯂꯥꯏ ꯀꯣꯟꯁꯤꯟ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯊꯥꯔꯛꯄ ꯁꯣꯏꯔꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯣ ꯆꯠꯂꯦ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤ ꯍꯤꯡꯆꯥꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤ ꯄꯨꯝꯅꯃꯛꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏꯅ ꯇꯥꯏ ꯃꯊꯟꯇ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯄꯤꯅ
ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯈꯜꯂꯤꯕ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯤꯆꯪ ꯆꯪꯂꯤꯕ ꯃꯥꯅ ꯑꯩꯕꯨ ꯐꯅꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯃꯁꯤꯗꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯤ ꯍꯥꯏꯅ ꯀꯣꯏꯔꯨꯏꯁꯦ ꯑꯩꯃꯨꯛ ꯉꯛꯄ ꯑꯅꯤ ꯁꯨꯝ ꯂꯩꯔꯨꯍꯦ ꯃꯊꯟꯇ ꯈꯟꯖꯔꯛꯄ ꯋꯥꯈꯜꯅꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯔꯦ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯕꯨ ꯍꯦꯛ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤ ꯃꯥꯅ ꯃꯅꯤꯡꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯤꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯔꯤ ꯌꯦꯅꯈꯥ ꯐꯛꯂꯥꯡ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯊꯥꯕꯂꯩ ꯏꯔꯨꯖꯕꯒꯤ ꯃꯐꯤ ꯐꯅꯦꯛ ꯑꯇꯨꯝꯕꯗꯨ ꯑꯆꯣꯠꯄꯗꯨ ꯐꯧꯗꯣꯛꯄ ꯍꯦꯛ ꯆꯪꯂꯛꯏ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯁꯠ ꯊꯥꯡꯉꯤ ꯃꯁꯤꯗ ꯊꯥꯕꯂꯩꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯈꯣꯏ ꯃꯄꯥ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯣꯡꯗꯣ ꯑꯗꯨꯝ ꯊꯥꯡꯉꯤ ꯊꯥꯕꯂꯩꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯏꯈꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯥꯎꯊꯣꯏ ꯃꯔꯨ ꯂꯨꯞꯇꯨꯅ ꯂꯩ ꯊꯥꯕꯂꯩꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯅꯤꯡꯗ ꯂꯩꯔꯝꯂꯦ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯊꯣꯛꯈꯤꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯧꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯤ ꯀꯩꯅꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯅꯨꯄꯥ ꯌꯥꯝ ꯍꯧꯅ ꯐꯔꯤꯈꯩꯗꯤ ꯐꯕ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯀꯩꯅꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯃꯤ ꯆꯥꯛ ꯆꯥꯕ ꯐꯪꯉꯦ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯅꯊꯟꯇ ꯆꯥꯍꯧꯕ ꯑꯩ ꯎꯔꯒꯅ ꯂꯩꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯆꯥꯎꯊꯣꯏ ꯈꯨꯝꯗꯦ ꯊꯥꯕꯂꯩꯅ ꯃꯈꯥ ꯇꯥꯏ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄꯤꯗꯣ ꯃꯍꯥꯛ ꯎꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯤꯡꯕꯩꯔꯕ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯌꯥꯔꯦ ꯅꯅꯤꯡ ꯇꯝꯃꯨ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯃꯥꯗꯣ ꯁꯤꯗ ꯄꯨꯒꯦꯒ ꯄꯨꯁꯤꯜꯂꯣ ꯅꯇꯩ ꯅꯪ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯖꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯪꯅ ꯀꯩ ꯈꯪꯉꯗꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯅꯤ ꯅꯠꯇꯦꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯔꯣꯟ ꯆꯨꯝ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯊꯥꯕꯂꯩ ꯅꯪꯁꯤ ꯐꯔꯛ ꯇꯥꯏ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯍꯣ ꯏꯀꯥꯏꯕꯒꯤ ꯐꯔꯩꯅꯤ ꯁꯤ ꯌꯥꯔꯗꯤ ꯐꯔꯩꯅꯤꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯀꯅꯥꯗ ꯏꯀꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯏꯀꯥꯏꯔꯤꯕ ꯀꯩ ꯆꯥꯅꯔꯤꯒꯤ ꯅꯨꯄꯥ ꯅꯪꯕꯨ ꯀꯩ ꯈꯟꯕꯩꯅꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯅ ꯍꯪꯒꯅꯨ ꯑꯁꯨꯝ ꯅꯥꯏꯔꯝꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯊꯥꯕꯂꯩꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯋꯥꯈꯜ ꯐꯅ ꯇꯥꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯑꯩꯅ ꯄꯥꯝꯗꯕ ꯅꯠꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯃꯄꯥꯜꯗꯒꯤ ꯑꯌꯤꯡꯕꯤꯅ ꯀꯧꯔꯛꯏ ꯊꯥꯕꯂꯩ ꯑꯣ ꯊꯥꯕꯂꯩ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯩꯃ ꯂꯣꯏꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯀꯩꯅꯣ ꯊꯣꯛꯂꯛꯑꯣ ꯑꯩ ꯂꯥꯛꯑꯕꯅꯤ ꯊꯥꯕꯂꯩ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯌꯤꯡꯕꯤꯅ ꯃꯥꯕꯨ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯑꯌꯤꯡꯕꯤꯅ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯂꯥꯎ ꯆꯠꯂꯁꯤ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯀꯩꯅꯣ ꯅꯆꯥꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯏꯟꯗꯣꯝꯆꯥꯗ ꯉꯥꯏꯍꯥꯛ ꯁꯦꯟꯅꯔꯝꯃꯨꯅ ꯄꯤꯔꯝꯕꯅꯤ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯌꯦ ꯐꯠ ꯆꯠꯁꯤꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯏ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯏꯊꯟꯗ ꯆꯠꯄꯗꯣ ꯇꯟꯕ ꯏꯄꯥꯝꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥꯝ ꯈꯪꯕ꯭ꯔꯅꯦ ꯈꯪꯗꯦꯗ ꯑꯝꯐꯥꯎ ꯆꯠꯄ ꯅꯠꯇ꯭ꯔꯤꯌꯦ ꯍꯣꯏꯅꯦ ꯑꯝꯇ ꯆꯠꯇ꯭ꯔꯤꯀꯣ ꯁꯨꯝꯗꯧꯕꯅꯤꯗ ꯏꯅꯝ ꯑꯅꯤꯗꯣ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦꯃꯤ ꯑꯃꯨꯛꯇ ꯆꯞ ꯆꯥꯅ ꯋꯥꯌꯦꯜꯂꯨꯒꯦ ꯇꯧꯕ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯒꯤ ꯊꯕꯛꯁꯦ ꯏꯃꯥ ꯃꯊꯟꯇꯅ ꯃꯈꯣꯏꯅꯤꯗꯣ ꯋꯥꯌꯦꯟꯕ ꯉꯝꯗ꯭ꯔꯦꯌꯦ ꯂꯥꯛꯅ ꯐꯥꯅ ꯌꯥꯗꯕ ꯃꯧ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯍꯥꯏꯔꯦꯗꯅ ꯃꯅꯦ ꯃꯀꯨꯒ ꯑꯃꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯅꯪ ꯅꯨꯄꯥꯒꯤ ꯋꯥꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯀꯔꯤꯕꯨꯅꯣ ꯃꯧ ꯍꯜꯂꯛꯄꯤꯃꯒꯤ ꯃꯣꯡꯐꯝ ꯁꯪꯂꯝꯃꯦ ꯍꯥꯏꯕꯗꯣ ꯂꯣꯏꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯤ ꯑꯩꯕꯨꯅꯦ ꯌꯥꯝ ꯂꯨꯅ ꯈꯜꯂꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯤ ꯍꯩꯃ ꯌꯥꯝ ꯐꯩꯅ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯈꯣꯏꯅꯅꯦ ꯂꯝ ꯍꯦꯛꯇ ꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯑꯩꯅꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯣ ꯅꯪꯇꯅꯤ ꯏꯕꯦꯝꯃ ꯅꯪꯇꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯊꯣꯏꯒ ꯑꯔꯨꯕꯤꯒꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯏꯅ ꯎꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯤ ꯑꯔꯨꯕꯤ ꯃꯕꯨꯛꯅꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯋꯥ ꯂꯥꯡꯒ ꯏꯉꯥꯡ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯅꯪꯁꯨ ꯈꯔ ꯋꯥ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯑꯩꯇꯅ ꯑꯗꯨꯝ ꯉꯥꯡꯗꯨ ꯂꯩꯔꯦ ꯉꯥꯡꯉꯨ ꯀꯩꯅꯣ ꯃꯗꯨꯅ ꯄꯛꯆꯩ ꯅꯪꯗꯤ ꯉꯥꯡꯉꯨ ꯑꯔꯨꯕꯤ ꯑꯗꯨꯛ ꯇꯥꯠ ꯍꯩꯕ ꯑꯗꯨꯛ ꯃꯤꯅꯝꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅ ꯁꯥꯟꯅꯕꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯉꯕ ꯏꯆꯦꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯊꯤꯔꯦꯡꯈꯩ ꯉꯥꯡꯂꯝꯃꯤꯅꯤ ꯅꯪ ꯁꯥꯎꯔꯅꯨꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯈꯤ ꯆꯨꯝꯃꯦꯕ ꯑꯩꯅꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯗꯨꯒ ꯍꯩꯖꯤꯟꯅꯈꯤꯕꯅꯦꯕ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ
ꯑꯩꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯃꯍꯩꯗꯨꯅꯦ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯁꯤꯅꯤ ꯁꯥꯎꯒꯗꯧꯔꯛꯀꯅꯨꯀꯣ ꯀꯤꯖꯩ ꯍꯥꯏꯁꯤꯅꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ ꯑꯩꯅꯦ ꯁꯣꯏꯈ꯭ꯔꯦ ꯅꯪ ꯁꯣꯏꯕ ꯉꯥꯛꯄꯤꯔꯣ ꯅꯪꯒ ꯑꯃꯨꯛꯇꯪ ꯆꯝꯊꯣꯛꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯔꯨꯕꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯨꯡꯅꯁꯤꯀꯣ ꯌꯥꯔꯦ ꯅꯇꯥ ꯂꯣꯏꯅ ꯈꯪꯉꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯤꯕ ꯑꯌꯦꯡꯕꯤꯅ ꯊꯥꯕꯜꯂꯩꯗ ꯍꯥꯏ ꯊꯥꯕꯜꯂꯩ ꯉꯥꯏꯈꯣꯅꯦ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯁꯥꯎꯊꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯌꯥ ꯃꯥꯅꯦ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯤ ꯇꯧꯉꯝꯕꯤꯁꯤꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯦꯡꯕꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯇꯧꯒꯦꯀꯣ ꯍꯦꯛꯇ ꯃꯀꯣꯛꯁꯤ ꯊꯣꯡꯒꯦꯕ ꯊꯨꯒꯥꯏꯒꯦꯕ ꯉꯥꯏꯈꯣꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ ꯊꯥꯕꯜꯂꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯊꯃꯣꯏꯒꯤ ꯑꯔꯨꯕꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕꯤ ꯅꯪꯇꯕꯨꯗꯤ ꯊꯥꯗꯣꯛꯑꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯆꯥꯎꯊꯣꯏ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯊꯥꯕꯜꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯧꯗꯣꯡ ꯂꯩꯕꯒꯤ ꯎꯆꯤ ꯃꯈꯦꯜ ꯂꯥꯡꯗꯦꯗꯣ ꯅꯪ ꯇꯧꯔꯦꯅꯦ ꯊꯔꯕꯣꯏ ꯅꯤꯡꯉꯒ ꯏꯁ ꯂꯨꯅ ꯇꯨꯃꯤꯟꯅꯒ ꯃꯁꯤꯒꯤ ꯍꯜꯂꯛꯄꯤꯁꯦ ꯅꯪ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯥꯝꯃꯗꯤ ꯀꯩꯅꯥ ꯀꯠꯊꯣꯛꯄꯤꯔꯒꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇꯦ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯧꯉꯝꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯌꯨꯔꯥ ꯑꯔꯨꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯜꯗ ꯏꯪꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯥꯎꯕꯤꯒꯅꯨ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯇꯥ ꯆꯥꯎꯊꯣꯏꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯥꯅ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯗꯨꯅ ꯆꯝꯊꯣꯛꯅꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯆꯝꯊꯣꯛꯅꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯎꯅꯕꯅꯤ ꯌꯥꯔꯦ ꯅꯆꯤꯟꯗꯨ ꯈꯤꯊꯤꯅꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯏꯆꯦ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯥ ꯆꯥꯎꯊꯣꯏ ꯑꯩꯕꯨꯅꯦ ꯅꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯨꯝꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯋꯥꯈꯜꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯕꯤꯒꯅꯨ ꯅꯪ ꯑꯩ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯏꯆꯦꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥ ꯆꯥꯎꯊꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤꯗꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯆꯥꯎꯊꯣꯏꯒ ꯊꯥꯕꯜꯂꯩꯒ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯛꯏ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯩ ꯆꯥꯎꯊꯣꯏ ꯃꯃꯥꯏꯗꯨ ꯐꯠ ꯂꯨꯞꯊꯈꯤ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏ ꯂꯥꯛꯑꯣ ꯑꯩꯕꯨ ꯍꯦꯟꯕ ꯂꯩꯔꯣꯏ ꯂꯥꯎ ꯌꯨꯝ ꯆꯠꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯊꯥꯕꯜꯂꯩꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨꯗ ꯇꯥ ꯄꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯀꯟꯅ ꯆꯠꯈꯤ ꯑꯌꯤꯡꯕꯤꯒ ꯍꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ ꯑꯩꯒ ꯍꯨꯟꯗꯣꯛꯒ ꯍꯦꯛꯇ ꯆꯠꯈꯤꯅꯦ ꯃꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯨꯡꯐꯝꯗꯒꯤ ꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦꯕ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯁꯨꯕ ꯅꯣꯝꯕꯗ ꯇꯧꯗꯨꯅ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ